Kurumzari, Times of Manipur TOMTV ki talking point meng tabiru simu ahan bertaram okchari. Ngasi ekone project topic ngasi project topic si maru ina hauji hauji ki Manipur ki low uba yabam fum sing ngasi ekoi ayambana yum kai sajilakpa chekol sajilakpa school building mayam sagalakpa sina maram oikan akoi tungi punsi da haibatai ngasi dagi chei kun kunthra ki matungda akoi karamba pothok chathok karamaina puthok ngamgadage aduga hairiba akoi Asigumba paddy land sing asida akoi Manipur Sarkar na su Manipur Conservation of Paddy Land and Wetland Act 2014 si akoi pass tawdana e oina chanaba lairamni adu masi fawba masi thabok oina onthokpada kadai fawda kumang chawsilabge kamaina oiri akoi tungi punsida akoi gi ba lo uya mafum sing asi kamaina kangedage haibsi mutana khana weda mak tongan tongan ba panelists ngasi akoi gi studio lengsim jo laire ye thangda lairi basna akoi telem dara general secretary BKS Manipur branch ni tamu ha matara mokseri aduga me thamde leiriba sina khoi gi oja kolong hanba advocate ni oja ju taram okseri aduga matai thamde leiriba sina khoi tamo and Hemant Kumar NINGOMBA editor sanalebang ni taus taram okseri thagat ai ahan bada ai tamo dara tala sing tamo maru ina khoi lofam kanna ba aduga tuan pon tuan ba khoi gi issue sing da tamo sau yaraga lakpi bani hauzik khoi Manipur Sarkar na khoi Manipur Conservation of Paddy Land and Wetland Act 2014 ji khoi pass on a on general powder, Koi, how's it lady bar, Koi, Lofum Sing Sea, Karam of him the lady, come out Tamogi in the Kamali interview. Koyamapana, welcome to you. Take a sea, Kalai powder gonna implement to Masi action of rest over areas, Masi gonna ship side to woman, Budunoshi, Masi a big question. Madam Tikan, the Hojichi farmers in farming activities. Must neglect to be timing because of a small and marginal holding. Yamna, low yamna, chaba, Koilizariba Lamsi, Hadi Hector Makam, Hector, Marimana, any of me, Bogachi, Masi, Kois the Tam. Other Marum small holding wave, Martin holding wave, but Lin Machich the gay. I guess survival gay production, low among those. Masi akoi survival si amaru oi purina masi akoi kuji monocropping kero hanu to dog tree aduga Manipur churi ba numi sam ji 1500 millimeter churi ni adu water management like to busne maru ga pedi field da potu puthokna double cropping triple cropping aduga multi crop aduga kuji like integrated farming system ji puthuga farmer gi income ma gi hinjana bagi way to high blue to people Magadi. Masi Adunkan, Adunamoktabanina, Masagi, Lian Masian Legery Putu, Maduna, my Mundu Pubunga Moktragadi, Government to come to business to any sector of the Sankan Nabagi, Masi Wakan Kalapation, Masi Hooks out, Port Other Maramuriga, Nasagi, Ina Kumba Sapai business, Magi establishment among Chirapo. I was it mostly farm sector, the Gonzal Eva, the business sector, the Gonzal HD, Pashapa. Other than Mapuina, business, Magi, Tabaxi, Azozo, Pishaw, Luba, the Pisata, Luba, MLA Montri Bona, Masiki, sectors my Magi, Richamage Lakanda, Magi establishment Matonu Honorpoda, Lamjita Dollar Punina, Nam Lamsiana, bargain Toga, high rate, Lane of Gi, Wakanul Lapose, Masi. Near Puna, Aduga, which is highly Exina, Cobresto Ruidushi, political polarity, Masi neglect of the Kine Pujudu. Aduna, Masigi, lay you posi to the Amapase, Yam can welcome to it. Situation compelled Torga. Masi Lamzik and Bungam with the Bagi, people Mamadi, Adun practically use a bad time. Aduna Masida Kanji had targeti. A quay productive winner, flow change the pot putuna. Masi example Kersulay, Masi Pochi put one but Targadi, me to survive like Targadi, Lian owner shoot Tenanju, Himinabi Abagi. People do go mena, Lomital, Habibi Mota, Lomi sing of them Peter Labuchida, sing of them Peter Yanks. Maduda Miji Atan Malay Bredo, Atoy the Kanakane. Aduna, Masi Ahanam, but the Quina Hygienic body, Masi can have to implement of Habit Targadi, high approach the Gi, Putoku productive. BTC, one Kalanba, Maduki policy must be regadi, can Madame Kahan Wigani. Hanbrow Yam Hazaba, Penning Skimotambi, Adigi, Ozakoro, the Luxa game, Maruina Koi, Manipur gi oina khoi lobu ubaya ba cultivable land si khoi
1,95,000 hectares ni khoi both hill and valley ani maksi sida khoi maroina khoi gi sorakpa population hai batai 25 lakh population level sida khoi tahi amada da kar oise khoi 25 lakh ton si rai se da kar oi aduna mi amagi tahi amada da kar oi ba khoi ki cheng gi chang se khoi mi amom da par het hai batai ko ki ji kum manga gi chang da kar oi le laibo wang gi khoi ji tuan ba lofum sing asi akoi tong school sajilak bang sai tamun takpi gi duni koi ngasai gi khoi na any crop to ro su madu dei kana fang ta ba lo ubu da chang gi ba pisa duga madu hei khoi phang ka do duga khena ba de mo khoi matam gi tin kang ta ba na traga any kang lak pa na traga ichau lak pa da mang thok pa swai sida khoi manipur sarkar na siumba yamna phava eksi khoi implement phajana to bangam dise kari ki masi ki bol kai le aduga tuan ba district level committee le ba state level committee cm na dc adi stos me am le ta na magi responsibly even agriculture officer na reporting officer oidana hai ba sum ba losis maina chapol sajil ngai me le so so dai mot kai gen thabi masi seng na haijar bada manipur da le si khoi gi anchor su hai biri ko manipur da le ba ek khuding makse manipur da ero india da le ba Parliament amadi assembly elector ba ek singsi fazna implement to the bugi wafam simam tuina ngangnari general public na adubu machi kogi ek singsi loina mak to dabra haibadu di natte as a legal practitioner moina koin thena jabada yam fazna ek sing implement tawi aduga amadi justice su matam chana dum pi haijariba ado hoje kogi sigi yam noba ek ama oina su oiba aduga Manipur Conservation of Paddy Land and Wetland Act 2014 se masi fazna implement tawnabagi damakda semiba leiriba committee singse kudomoin local level committee district level committee amadi state level committee hairiba committee leiriba ahum masigi thomi sing haitare masida yauriba sing asi yam fazna makhoigi mathau tawba ama sangi haijariba masi ek se fazna implement tawji haitari grassroots level dagi horakanda akoina local level committee da yauriba khoigi SDO subdivisional officer ma aduga SDC concern SDC aduga loinana aikoigi farmer dagi yauriba representative ani loinana agriculture officer mafam bugi taribe agriculture officer duna convener oiraga program ji tawgadabni adubu aikoigi marak sida yauriba koigi egasi implement tawbada hena kanagadauba yauriba kanu haitari stakeholder haitari farmers ineba ado farmer gi yauriba representative ani se sina matam sana committee sida aikoi gi report se piba mayam na mathau tai aduga hairiba mai magi area da leiriba aikoi gi farmer sina lowgi mafam ching se sibawbadi aikoi masi sajin gre na taga sokchin gre ado si haibe area se low uba yai na taga yade masi fertile oi masi particularly leiba fertile oi ba lamni haibasi mai grassroots level da fazana farmer gi representative ani ma yauri hariba x na fazana palli se adu x gi section 4 da yam fazana palli ba koi gi farmer gi representative ani sina fazana matam chana pukhat ke do basi pukhatta bagi ama lu holama leibra masi mai questionable oi ba haitare implement tawno hona basida adu go loina na agriculture officer sina amadi natraga koi gi SDO natraga SDC na farmer representative ani se khanma matam da sumna maming tagi oina hap khrabra haibasi hangingai oiba haitare fazana aikogi mayamgi interest ta farmers interest ta adagi masigi wafam kaya singse matam chana pukhatpa ngamba farmers su khanma mathau tari sini implement se fazana tongna bahona bada aduna madugi fact finding jingde matam chana kudumoina mada example ama thamjage aikogi inakta haibidi farmer dugi representative dugi area si ani aidi ma tangai phadana masi thabak ma tongna bagi maonda thabak khari assign tawrabane thabak ka tawgadamni haibasi madi maonda pirabani ado mana matam chana thabak si tawna bagi damakta aikoi mari leinaba magi committee du da report pin na bagi sem cha bagi thabak se mana hanbo henjaningi ina haijaningi ba ado si leibaga loinana aduga mathangda muk leiriba aikoi gi committee ki convener oiriba agriculture officer se masine ba hena muk thodang ya gadopse maramdi maji responsible person amani maramdi agriculture land kan bai si magi mathoni satho hena puthon ba amadi manipur gi wali ba puthok sing se pi bai si magi thodang ne ba si ani je hena ai lahon jani hai tare mathang ga revenue gi leiriba SDC amadi SDO sing da fana put up torokanda report se piraga DC office sing da DC mathakta hai district level committee da leiriba district agriculture officer loina na DC na chairman oiba adu haiba committee se
ꯁꯤꯗꯤ ꯌꯧꯍꯟꯕ ꯑꯃ ꯃꯇꯝ ꯆꯥꯅ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯅꯕ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯃꯛꯇꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡꯒꯤꯗ ꯍꯦꯛꯇ ꯁꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯖꯔꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤ ꯀꯔꯤ ꯑꯇꯣꯞꯄ ꯑꯇꯩ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯤꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩꯔꯤ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯔꯤꯄꯣꯔꯇꯤꯡꯁꯤꯅꯦꯅ ꯑꯩ ꯑꯍꯥꯟꯕꯗ ꯃꯁꯤ ꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯔꯤꯄꯣꯔꯠ ꯇꯧꯕꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯦ ꯑꯃꯨꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯀ꯭ꯂꯣꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯀ꯭ꯂꯣꯖꯁꯤꯡꯁꯤ ꯂꯩꯅꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯃꯌꯥꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯟꯆꯥꯌꯠꯀꯤ ꯑꯦꯔꯤꯌꯥꯗ 0.20 ꯑꯦꯀꯔꯁꯤ ꯑꯩꯈꯣꯏ ꯄꯔꯃꯤꯁꯤꯕꯜ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯅ 0.10 ꯁꯤꯅꯤ ꯄꯔꯃꯤꯁꯤꯕꯜ ꯑꯣꯏꯁꯤ ꯂꯥꯏꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯃꯅꯤꯄꯨꯔ ꯃꯐꯝ ꯌꯥꯝꯅ ꯆꯪꯕꯗ ꯆꯤꯡꯗꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯖꯒꯥꯁꯤꯡꯗ ꯁ꯭ꯇꯣꯟ ꯀꯜꯆꯔꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯛꯀꯣꯟ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯛꯄ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯛꯄ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤ ꯍꯧꯖꯤꯛꯁꯨ ꯋꯥꯠꯇꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯍꯧꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯃꯨꯛ ꯃꯣꯠꯇ ꯑꯗꯨꯝ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯀꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯑꯃ ꯁꯦꯝꯃꯒ ꯔꯨꯜ ꯑꯃ ꯁꯦꯝꯃꯒ ꯍꯦꯛꯇ ꯌꯥꯄ ꯅꯠꯇꯦ ꯌꯥꯝ ꯂꯨꯖꯥꯠꯅꯤ ꯌꯥꯝ ꯂꯨꯏꯌꯦꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯧ ꯂꯩꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯔꯥ ꯍꯦꯟ ꯇꯥꯔꯒꯗꯤ ꯑꯩ ꯂꯧ ꯂꯩꯕ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯅꯕ ꯌꯥꯎꯏ ꯂꯧꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯇꯥꯏ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞꯇꯤ ꯇꯤꯟ ꯇꯥꯗꯦ ꯑꯗꯨꯅ ꯇꯤꯟ ꯇꯥꯗꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯪꯍꯧꯅꯕꯒꯤ ꯇꯣꯂꯣꯞꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯗ 4ꯁꯦ ꯒ꯭ꯔꯦꯗ 4 ꯐꯥꯎ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅ ꯂꯧ ꯌꯣꯟꯅꯔꯤꯅꯦꯕ ꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯊꯤꯡꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯦꯛꯁꯤꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯔꯝꯗꯨꯗꯤ ꯃꯌꯥꯝ ꯉꯁꯥꯏꯁꯨ ꯊꯝꯕꯤꯔꯤꯗꯨꯅꯤ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝ ꯊꯝꯕꯤꯔꯤꯗꯨꯅꯤꯀꯣ ꯑꯩꯅ ꯂꯧ ꯎꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤꯅꯣ ꯆꯪꯉꯤꯁꯤ ꯀꯨꯝ ꯈꯔ ꯐꯠꯇ꯭ꯔꯦ ꯅꯣꯡ ꯆꯨꯗ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯊꯧ ꯇꯥꯔꯦ ꯃꯊꯧ ꯇꯥꯀꯥꯟꯗ ꯂꯩꯉꯥꯛꯅ ꯏꯁꯤꯡ ꯆꯤꯡꯉꯔꯣꯏ ꯑꯩꯅ ꯂꯩꯔꯒ ꯆꯤꯡꯖꯔꯅꯤ ꯄꯝ ꯋꯥꯏꯔꯅꯤ ꯑꯣꯔ ꯑꯃꯗꯩ ꯆꯤꯡꯉꯅꯤ ꯃꯗꯨꯗ ꯂꯨꯄꯥ 1,000 ꯆꯠꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯂꯧꯁꯤ ꯑꯃꯨꯛ ꯐꯧꯁꯤ ꯍꯨꯟꯅꯕ ꯉꯁꯥꯏ ꯐꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯦꯀꯅꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯦꯆꯤꯟ ꯃꯌꯥꯝꯒꯤꯀꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯔꯛꯀꯅꯤ ꯑꯣꯔ ꯄꯥꯋꯔ ꯇꯤꯂꯔꯅ ꯈꯣꯏꯔꯛꯀꯅꯤ ꯃꯌꯥꯝ ꯈꯣꯏꯅꯤ ꯑꯗꯩ ꯐꯧꯗꯤ ꯐꯪꯉꯦ ꯑꯐꯕꯅꯦꯅ ꯍꯥꯏꯅꯤ ꯂꯧꯅꯤ ꯁꯤ ꯃꯌꯥꯝ ꯇꯧꯅꯤ ꯂꯤꯡꯅꯤ ꯑꯗꯒꯤ ꯄꯦꯡꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯃꯔꯛꯇ ꯏꯁꯤꯡ ꯑꯃꯨꯛ ꯋꯥꯠꯂꯦꯅ ꯈꯜꯂꯁꯤ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯑꯃꯨꯛ ꯆꯟꯒꯅꯤ ꯀꯥꯏꯗꯩꯅꯣ ꯑꯩ ꯐꯤꯒꯥꯎꯔꯤ ꯄꯩꯁꯥꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯂꯧꯗꯤ ꯑꯃꯨꯛꯈꯛꯇ ꯎꯗꯣꯏꯅꯦꯕ ꯎꯀꯥꯟꯗ ꯑꯩꯒꯤ ꯄꯩꯁꯥ ꯍꯥꯟꯅꯒꯤ ꯆꯪꯈꯤꯕꯗꯨꯐꯥꯎꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯥꯅ ꯀꯨꯈꯠꯄ ꯉꯝꯗꯦꯕ ꯃꯉꯣꯟꯗꯒꯤ ꯂꯥꯛꯑꯦ ꯐꯧꯕꯨ ꯍꯟꯗꯛꯁꯨ ꯉꯥꯏꯔꯦ ꯍꯟꯗꯛꯀꯤ ꯂꯧꯐꯝ ꯐꯔꯦ ꯍꯥꯏꯔꯤꯁꯤ ꯐꯧꯕꯣꯠ 15 ꯊꯣꯛꯄꯗ ꯑꯋꯥꯕꯅꯦꯕ ꯂꯥꯛꯏꯁꯤꯡꯁꯦ ꯐꯧꯕꯣꯠ 15 ꯊꯣꯛꯇꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯗꯤ ꯐꯧꯕꯣꯠ 35ꯗꯩꯅ 40-50 ꯐꯥꯎ ꯊꯣꯛꯑꯀꯥꯟꯗ ꯐꯔꯛꯀꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯟꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯅꯣꯡꯃꯗꯤ ꯐꯔꯦ ꯆꯍꯤꯕꯨꯗꯤ ꯐꯔꯦ ꯀꯨꯝ ꯐꯠꯇꯕꯅꯤ ꯍꯥꯏꯔꯒꯦꯕ ꯍꯟꯗꯛ ꯆꯍꯤ 5 ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒꯗꯤ ꯑꯩ ꯂꯧ ꯌꯣꯟꯒꯦ ꯍꯥꯏꯇꯥꯕꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯄꯔꯄꯁ ꯃꯌꯥꯝ ꯑꯃꯗ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯤ ꯀꯌꯥꯝ ꯐꯅꯤ ꯉꯁꯥꯏꯒꯤ ꯂꯧꯐꯝꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯂꯒ ꯁ꯭ꯀꯨꯜꯗꯨꯃ ꯆꯂꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯊꯥꯒꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯗꯦꯟ ꯑꯗꯨ ꯆꯦꯛꯀꯣꯟ ꯁꯥꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯍꯤꯡꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5 ꯑꯃ 10 ꯑꯃ 10 ꯑꯃꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥ ꯌꯥꯄꯣꯟꯇꯦꯕ ꯃꯤꯑꯣꯏꯕꯅ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯀꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯄ ꯑꯗꯣ ꯂꯧꯐꯝ ꯀꯟꯒꯗꯧꯔꯤꯗꯤ ꯀꯩꯅꯣꯅꯣ ꯂꯧꯃꯤꯅ ꯀꯟꯗꯣꯏꯔꯥ ꯒꯃꯦꯟꯅ ꯀꯟꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯃꯇꯥꯡꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯤ ꯑꯃ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯈꯪꯉꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣꯁꯤ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯕꯨ ꯅꯤꯔꯒ ꯆꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯅꯥꯗ ꯅꯤꯔꯒ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯅꯤꯔꯒ ꯆꯥꯗꯕꯅꯤꯀꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯂꯧ ꯎꯕ ꯌꯥꯕ ꯂꯝꯗꯤ ꯄꯥꯛꯊꯣꯔꯛꯇꯦꯅ ꯍꯥꯏꯅꯤ ꯑꯗꯨꯒ ꯃꯤꯗꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯅꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯂꯥꯛꯏꯁꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯟꯅꯗꯤ ꯑꯃꯨꯛꯇꯪ ꯎꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯎꯔꯀꯥꯟꯗ ꯂꯝꯍꯥꯡ ꯑꯣꯏꯅ ꯊꯅꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯒꯦ ꯑꯍꯨꯝꯂꯛ ꯎꯕ ꯀꯩꯗꯧꯒꯦ ꯃꯤ ꯌꯥꯝꯈꯠꯂꯦ ꯑꯍꯨꯝꯂꯛ ꯎꯕ ꯀꯩꯗꯧꯒꯦ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯇꯧꯗꯦ ꯑꯗꯨ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯒꯃꯦꯟꯅ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯍꯟꯒꯗꯕꯅꯦꯕ ꯑꯍꯥꯟꯕꯗ ꯅꯝꯕꯔ 1 ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯂꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯝꯒꯦ ꯉꯁꯤꯒꯤ ꯂꯩꯕꯥꯛ ꯑꯃ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯍꯥꯏꯕꯁꯦ
ꯂꯧꯃꯤꯁꯤꯡ ꯊꯕꯛ ꯄꯤꯕꯁꯤꯅ ꯑꯣꯏ ꯁꯨꯛ ꯆꯥꯎꯕ ꯂꯧ ꯂꯝꯍꯥꯡꯁꯤꯡꯁꯤ ꯂꯧ ꯂꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯧ ꯂꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯟ ꯅꯍꯥꯟꯋꯥꯏꯗꯤ ꯁꯟ ꯂꯣꯏꯕ ꯁꯟꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯊꯥꯗꯣꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦ ꯁꯤꯗ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨ ꯍꯨꯟꯕ ꯀꯩꯗꯧꯏ ꯑꯗꯒꯤꯗꯤ ꯍꯪꯒꯥꯝ ꯃꯔꯨꯗ ꯍꯨꯟꯕꯗ ꯑꯩꯈꯣꯏ ꯊꯥꯎ ꯆꯥꯛ ꯅꯠꯇꯦ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯃꯄꯥꯟ ꯊꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯀꯩꯗꯧꯏ ꯇꯉꯥꯏ ꯐꯗꯕ ꯏꯁꯤꯡ ꯇꯉꯥꯏ ꯐꯗꯦ ꯏꯁꯤꯡꯁꯤ ꯇꯉꯥꯏ ꯐꯗꯦ ꯑꯗꯣ ꯏꯁꯤꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯧꯈꯣꯡꯗꯤ ꯀꯥꯏꯔꯤꯕ ꯄꯩꯁꯥꯗꯤ ꯉꯛꯏ ꯁꯦꯝꯃꯤꯗꯤ ꯉꯛꯏ ꯁꯨꯝꯅ ꯑꯃꯠꯇ ꯑꯣꯏꯗꯦ ꯗꯣꯂꯥꯏ ꯊꯥꯕꯤ ꯍꯤꯡꯉꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯗꯣꯂꯥꯏ ꯊꯥꯕꯤꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯆꯪꯅ ꯁꯦꯝꯈꯤ ꯏꯁꯤꯡ ꯆꯦꯜꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯧꯈꯣꯡꯗ ꯗꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯆꯠꯂ ꯌꯦꯡꯉꯨꯆꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅꯤ ꯃꯔꯨꯞ ꯊꯝꯈꯤꯕ ꯊꯥꯖꯕ ꯃꯌꯥꯝꯗꯨ ꯊꯥꯖꯕꯗꯨ ꯊꯕꯛꯇ ꯇꯧꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯗꯥꯝ ꯂꯣꯏ ꯍꯥꯏꯒꯠꯂ ꯂꯩ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯗꯥꯝꯁꯤ ꯀꯩꯅꯣ ꯊꯤꯡꯒꯠꯂꯒ ꯏꯁꯤꯡꯁꯤ ꯃꯣꯛꯈꯠꯍꯟꯗꯣꯏꯅꯦꯕ ꯃꯣꯛꯈꯠꯂꯀꯥꯟꯗ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯂꯥꯛꯀꯗꯣꯏꯅꯦꯕ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦ ꯃꯥꯅ ꯄꯤꯔꯤ ꯍꯥꯏꯕ ꯂꯝꯕꯨ ꯈꯨꯜꯂꯣꯟꯗ ꯄꯤꯔꯤ ꯎꯌꯨꯝꯄꯣꯛꯇ ꯄꯤꯔꯤ ꯄꯨꯈꯥꯎꯗ ꯄꯤꯔꯤ ꯃꯌꯥꯝ ꯏꯁꯤꯡ ꯄꯤꯔꯦ ꯃꯌꯥꯝꯗꯣ ꯀꯥꯏ ꯆꯠꯂꯒꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯋꯥꯍꯪꯗꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯒꯃꯦꯟꯅ ꯂꯧꯐꯝ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯄꯦꯗꯤꯂꯦꯟꯗꯒꯤ ꯋꯦꯠꯂꯦꯟ ꯑꯗꯨ ꯑꯗꯥ ꯑꯦꯛꯀꯤꯗꯣ ꯑꯦꯛ ꯉꯥꯛꯇꯅ ꯌꯥꯄꯣꯟꯇꯦꯕ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯃꯤ ꯑꯃꯕꯨ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛꯁꯦ ꯂꯧꯐꯝꯁꯤ ꯌꯣꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯦꯗꯣ ꯍꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯕ ꯑꯩꯅ ꯂꯩꯈꯠ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯈꯣꯡ ꯑꯃ ꯇꯧꯔ ꯄꯨ ꯌꯥꯄꯣꯟꯇꯦꯕ ꯑꯩꯅ ꯀꯦꯅꯦꯜ ꯑꯃ ꯇꯧꯕ ꯄꯣꯟꯇꯦꯕ ꯒꯃꯦꯟꯒꯤ ꯊꯧꯁꯤꯜꯗꯨꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒꯃꯦꯟꯅ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯇꯅ ꯑꯣꯔ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯦꯀꯦꯖꯒ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪꯒꯤ ꯂꯨꯄꯥ ꯂꯥꯛ 5ꯒ ꯄꯤꯔꯤꯁꯦ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯠꯌꯦꯡ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯃꯤꯁꯤꯡꯒꯤ ꯂꯧꯐꯝ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟ ꯊꯥꯗꯒꯗꯕꯅꯦ ꯇꯣꯈꯥꯏꯕ ꯐꯟꯗꯤꯡ ꯇꯧꯒꯗꯕꯅꯦꯕ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠꯁꯦ ꯁꯦꯝꯕꯗ ꯀꯌా ꯌꯥꯎꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯤ ꯅꯝꯕꯔ 1 ꯂꯧꯎ ꯁꯤꯡꯎꯕꯁꯤ ꯂꯩꯕꯥꯛꯅꯤ ꯏꯟꯗꯤꯌꯥꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯣꯗꯤ ꯒꯃꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯋꯥꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯧꯎ ꯁꯤꯡꯎꯕ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅꯤ ꯊꯕꯛ ꯁꯨꯕꯁꯨ ꯀꯩꯗꯧꯋꯤ ꯃꯤꯁꯦ ꯀꯩꯗꯧꯋꯤ 60-70% ꯊꯕꯛ ꯄꯤꯔꯤꯅꯦꯕ ꯃꯥꯅ ꯄꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯊꯥꯗꯔꯤꯕ ꯃꯥꯒꯤ ꯕꯖꯦꯠꯇꯨꯒ ꯌꯦꯡꯕꯤꯔꯣ ꯕꯖꯦꯠꯁꯤ ꯌꯥꯗꯦꯕ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯈꯔ ꯇꯧꯔꯒ ꯍꯤꯡꯕꯩ ꯋꯥꯅꯤ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤ ꯅꯨꯡꯉꯥꯏ ꯃꯟꯇ꯭ꯔꯤꯅ ꯈꯔ ꯑꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯈꯔ ꯀꯅꯥ खरा ꯌꯦꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ 20% ꯐꯥꯎꯇ ꯂꯧꯐꯝꯗ ꯌꯧꯔꯛꯇ꯭ꯔꯦꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯀꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯒꯃꯦꯟꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯆꯦꯜꯍꯟꯒꯗꯕꯅꯤ ꯅꯝꯕꯔ 1 ꯂꯧꯈꯣꯡꯗ ꯏꯁꯤꯡ ꯐꯖꯅ ꯆꯦꯜꯂꯕ ꯌꯨꯝ ꯁꯥꯕꯩ ꯋꯥ ꯂꯩꯇꯦ ꯀꯅꯥꯁꯨ ꯁꯥꯔꯣꯏ ꯑꯩ ꯂꯧ ꯎꯗꯣꯏꯅꯦ ꯑꯩ ꯏꯃꯨꯡ ꯊꯕꯛ ꯄꯤꯗꯣꯏꯅꯦ ꯑꯩ ꯒꯃꯦꯟꯒꯤ ꯊꯕꯛ ꯇꯥꯟꯅꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯂꯨ ꯊꯥꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯑꯂꯨ ꯊꯥꯒꯦ ꯇꯧꯏ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯍꯧꯖꯤक इसिंग चंगे हुई अलू थाबसु चंगेबो हंगाम हुंगे तो कंग कंग लाउले सुम मयाम लेबसे हाना गमेना मेंग अमा संगदबनी एक टू दी 1914 की एक नि कुइरे को सही मंगा फारे को 2014 की रेम को सही मंगा हौरबनेबा होजे को थबक अमता द होप उदरबिसे पाक्सु उबगा मोय को सि पोसे पाक्सु उबगा मोय खोति होनरी होय खानी माय रेकॉर्ड मयाम मत कोकतना कया यामना सुए खोले अमा तौरे लखम कया अमा का तौरे कना कना ना क्राइ द सुइगे गाइदो मोयाम लोय मक थिजली को अदुबुदी फोरबुदी लानी लाकादा लेगिदोदुदी येबियोबको मसागी मी मा लोगी वांगदा सारम तारगदी मा पेनाल्टी कया नो yung lupa crore muk thir kadoi ko adu ngamgadra adagidi shi bisa hale lofam kan bai ne lofam ama se aine go lofam on gi hai targadi tax thir yari fine thir yari ado fine ji yam saw sunati sangum du lupa laktar gudini thido ne kadon ne ge adu ka du si adu ga aina sai for lofam du da ai industry tawri ga mai tawni 시 포시 호브 액트스 호브 매암 레이나 아이 탐자게 함도 야뭐 홈니 아이 다모 달라스게 다모 모로이나 호이 로미싱게 파나 kan wana live hojiksi need of the hour haiba tai hajik lomising khwaidagi yamna darka orise kari no khoi manipur si adum switzerland of india ni mayam ni tungan lairi ni tharo poching se lei mai da ta gi don ho ba du ba hojik lomising thengnari ba khwaidagi moroi ba samisa haiba tai mosi 75 80 represented government in the state. 시다 신 비탁봉 남다가 럭도 신 비봉 남다가 government 정치 뭐 그래도 그게 암비주 미주 지고 그디 뭐 신. 신 scarcity 레이시 만이불 레금 더 톡톡 버시. 다리는 뭐 뭐야지. 신비 뉴스면 톡톡 버시. 뭐 그래도 그게 신. What's government are doing?
is not equal are three. Hari upset ke bomi. Kari to bomi. Sing to bomam to ba. Lagu to sing bibangam to bomi che. Si moi kari implement to ke responsibility ga je taning de. Farmer tal liga je. Taning de. Tawyang wa. Farmer ki thok chom de shebi de ga. Hujik si ai ngasi saitun chat. Saitun da electricity bin to ko ga pamje. Da to lewe. Sing je lewe. 뭐 요즘 러비고 이신 누레르미나 पंचायत 양완 더 호리 एमएलए स्टेट की पॉलिसी हुई भी हर खेत को पानी है प्राइम मिनिस्टर कर्म खेत नो मणिपुर की पॉलिसी और सीधी डबल पावर इनकम बाय 2022 से मणिपुर कमाई हुई थोक तुरी अजुगी मतक तो हुजिसु लर्नेड एडवोकेट हो जाबी फार्मर जिंग रिपोर्ट तो दिए Manipur farmer chicken and we lay loan with the tenan with the who is the farmer in Manipur? Can I not bed to do this? Revenue department the ladies only Jamapa Diga Dark Taga the report. Tenan Katiality. Who is the tenan? Come there. Low reversing the actual delivery tenan. What about tenan in the Pangaba right chair? Tenan chi right chair. Who's Bablet to you. Emil Artatinanci right, Padana clearly yawi. Tevunzum Madu. Punamuna Belly to you. Adutiana come the low meeting of Pangada benefiting though. Who's the PM Sangi? Lupali symptom to Jahis and Kadopsia. Kanana Pandu. Sing the Nakana, Piduno. Really call it about sing to the Karmalong Piduno. Low legitimate tenants into the resort of waiting, you see, Masi, Kanabu violate to you. अदुना सेमई ब पॉलिसी प्रोग्राम में हमसे against farmer actual killer अदुना सिटी पोसी मसी राइस तो ब farmer सिंजी बायामसी ऑर्गेनाइज सेक्टर नती ऑर्गेनाइज सेक्टर नता बिसर लोइना टाइनेस्टेशन दिए ऑफिसर सिंजी कसु अते एग्रीकल्चर द लइबा थबक तोरिबा एम्प्लॉयी सिंजी बो farmer फ्रेल ऑफिसर they are farmer friend the philosopher guidance to the farmer 필드 그나 살리게 어떻게 좀 अगर सिकुम बगी सोई रिपोर्ट तो रिपोर्ट में आमसी मसी पेरेंटल सपोर्ट दी गवर्नमेंट ना तो भी कदों ने मधुकी पॉलिसी मेकर सिंधुना सीएमयू पॉलिसी जिंजे इम्प्लीमेंट तो रिचिंग दुना मसी चुम्न तो रिपोर्ट लाने तो रिपोर्ट शेयर ये हंता की कम ठोके तो only chief minister when I met the chief minister he called to the center and asked about the drought declaration अगर आज नहीं से लाओ उधर निहार कांटे drought लाओ Assembly the pyramid trigger Sudega. What is there? Sigumba, Quiggy, the mature immature, Masamasagi pocket cutting canba, Adumba Mayama system, it eyes to Gulina, Madu, Aquina Tatalaga, Madu, Pipalgi, Adu Farmergi, Lebamas of what you, Hammer put to look at my chocolate to you. Man, exactly. And actually, you say, okay, editors have a habit. See, I could support to you. Actually, feel the little report to me. Actual field le bu figum ji semkatna huji moirang bu samje tiyu nakopi mani bu puno pirse masi numet khudingi ni kai moina thabuk to bu matam de lo sangam ta lokpu du da phobot ku manga se sahi goi bi twe rent phobot manga ka pi da bo 25 back si pithoga sale aduga nuti gi ka nakopi ji khaw kan da jcb mo bu we len owner wo shin gre adu da bu construction to bu dra bu I 하이저시 나코피로 잘을 해줘 주는 데고. example 거예요. 아두나 모두주 1인 둘인데기 마사나 돌루도로가 있으니까 내가 cultivate 아두마는 또 시스템 두마 인골 원을 보내보다 로성가마 인골 원을 보내보다 모두도 다들 이거 배사세 한 거기지 나코피 다되게 파디공 물마다 배사 한 잔리 해. 밤을 좀 리포트요. 파셀 사비기 애기 도전적이지. 파디공 없는 혼자 배사 한 잔리 해. 수마이나 농민진이 타국도 주는 것인지 또 흔드는 톰버세 마시 양나 저거 프로블렘이 아두나 아코이나 뭔가 파머니 사이트 하진 얘기디 PDS기 아이템 시행계지 루파 온드 비리셔 마시 하리야나 पंजाब기 루파 온드 내려온 거더라 아코이 이제 사나 해봐 더블 크로핑이 돌고 트리플 크로핑이 돌고 포우도 부투가
farmer dagi minimum support price lebi regal pa hom pizza gadi transportation cost to handle rani ni adu ko muksu khoi ji hu ji musa jing jar ro sigi system ji kadu wish bi do nu sini da madu ina farmer dagi buyback to bi raga adu ko KCC pb raga adu ko madu flat thok sunu draw thok sunu madu insurance yo bi raga bank loan lo ge masana compulsory mandatory or insurance ka loina monitoring to so to loina fail ho hela system no pura fail ho hela lomi tal li haibo positive sidi lomi gi no shijero ba moina mo ji pamma pu ka da ba moina si yam na I waroi adu hu si district irrigation plan final hoide state irrigation plan final hoide PMKSY government kari to ge anu har ki ko pani hari se masi khoi se kam gan u ju no district irrigation plan hu ji bodas target pengam daba state irrigation plan final kalau target pengam dale ko government jina kari to ge sini yang pasal bohong thambi ai makada ai eba kadala sage maroi na hausi luri base farmers gi sentiment se bo yo rabani aduna ai akuna logi be meng du haiba ta khoi masi gi pedi land sing cultivable land sing ji kanan be gidam makta logi be meng su khoi kai to changi aduga farmers sing de kari awareness pe changi odagi bonan thambi masigi matang sida akoina loji leiragasu akoina implement tawde haiba mayam nataga tapthai haibagi question nama 2020 rise torokpase masi akoina xc semakpa matamda every act akoina semakpa matamda semiba lawmaker singse legislature oisinu nataga parliamentarian oisinu semaba law jingsida karigumba masi implement tawdragadi masi hairiba semibu moidubu nataga kogi functionaries jing haitare agriculture officer oiro any concern keno jing du da makoi da ju oiba penalty ma piba yabagi provision ma hapa ji ju ma thau tai ai thamjani se aduga loina na ai khogi farmer mayam singse masi yamna alert oibi ba ma thau tai ai khogi lam singse ai khoi kairugumba construction tawdore nataga to topa keno jing tawsan gi dore nataga lam je mang gi dore XC semakpa matamda XC protection tawgadabani haiba tawrakanda lamje development tawgadabani haiba se ngasai khogi tamon haibigri se khogi farmer gi site gi haibiri bo wafam se yamna chumme ba XC sema matamda lamje protect tawbo XC na protect tawrani aduga loina na lamje develop tawgadabne haiba gi area ama XC sema matamda yawbira magadi XC kai gumba government na taga implementing agency that may be the agriculture department makoina hairiba x na hek implement tawba hobun mitagina 30 days natraga 60 days whatever adugi matamdo baugi dagi manungda aikogi hairiba agriculture land oina designated tawraba mafam khangaba mafam singse masidi semgat kadabani semgat pasida irrigation facility ngasai aikogi panelist na su panbiri irrigation phajana piba loina soil gi fertility gi sang yengba soil test tawbu makai makal ji tawba adug masi tawdaba taragadi aikoina longmi singsina lawsi uningdabagi pothok to productivity do nemamina uningdabagi nungaitaba moida sendong phangroi lawubaji kana drega haibagi lawuba tokhiba yabagi khudong chadaba wabam leibina madusu sembi bagi area si ju xmn tawbada masi soidana legislature singa di mla singna pukhat pirga soidana yagani ado meantime aikoigi farmer singi site gi ju hairiba lam singse cultivable land jingsi agriculture land jingsi natraga wetland jingse akoina maroina agriculture land da yam kananga si akoi thanajari adu wetland jingsi ju yam chawba keno mani wetland jingsu mangal laudana bagi area se yam kana semgot pa akoina agriculture lau ubasu adaba aduga icho cho leiba mafam se hekta akoi yumam da sajalasi school da sajal leba ka hajanda ne ka tawri ba si tawba yadana bagi damakta akoina exi phajana fully implement tonji hai taragadi exi da yauri be implement tawgodoriba designated officer sing ko adu competent authority sing se masigi mathakta phajana tawdre haibagi matam gi oina high court ta farmers in site gi PIL thabasi yam tangai pade sin thamjani se adu exi phajana implement tawnaba masima PIL thabiba adu matam sana masi exi implement tawnaba si khoi myam su tawdre haibagi voice kara people jing site gi su dum POG kharaga khoi thengnare tongan ba different media housing degi khoi exi implement phajana tawdre amadi loina na xmn tawgibagi wafam bu pukhalaiba anu si matang ji aikogi longbi si yam alert oiba adugo loina na aikogi agriculture land jing je hek kari gumamna cholakpa matamda arapadagi ngai aikogi tamona yam haibi giba kogi tenant amadi land owners sing yani gi maklaiba land owner duna mai lamni
माय ओनरशिप राइट तो सिनर कांदा ए लमजे पोथोक याम थोक्ट्रे हाकुमजु लो फजना थोक्ट्रे अदो ए केनोमा सी कम साजल लगे नद केनोमा हेक तौसल लगे हाइप मतम से सी मतम से द माना ए आइना उजरिबो लमजे हंदक लो याम थोक्ट्रगसु मथंग दि आई सोइदना तौगनी नत्रगा आई सुमाइना तौगदबनी असि अदुमाय साजन बिगनु तो बिगनु हाइबसे हाइबा यारक्ट्रगदी मरि लेनबा अखोइगी कमिटी सिंगसे कमिटी सु कदाइ लेबनो कना कना कमिटी की मेंबर ओइरनो से सिसु खंगदबा हाइतारे लमी समचम म्यामजना मसी लौफमगी एरिया मा खुदमोइन जिला परिषद की एरिया दा लोकल मॉनिटरिंग कमिटी में लेगदमने हारे रिप्रेजेंटेड बाय दी टू फार्मर्स ऑफ फार्मर अनी मा लेरे देन अखोइगी केनोसिंग एग्रीकल्चर ऑफिसर यावरे अदु सी यावरी मोई कांटेक्ट नंबर न सिनी कना हमना सी तरोगदी सी हाइना हाइबगी तंगाई फद मयाम लई देन मीडिया हाउसिंग से अखोइ मसी तोंगानबा एडवर्टाइजमेंट सिंग मदुम मतंग दा मा अदु लोइना ngasi टॉम टीवी न मसी याम फजन खनबिरिबा एक्स मतंग दा मदी अखोइगी लबुक सिंग मतंग खनबि सी यामना मतम चाबा अदु मथंगी लाकदोरिबा लौ ब नंगनबगी नमक्ता कोइना प्रिपरेशन तौबगी खुदोंग चाबम सु लैबने आई थमजबो लोइना मसी एक्स पुलप अखोइ म्यामना पुन्ना खमिनसी अखोइ मसी लौमी अखोइ पुन्ना कन्मिनजी हाइ तारगदी मसी मरी लेनबसिंगदा अखोइना तोंगान तोंगान सेक्शन 18 दा फजन पीरे एक्शन लो यानबगी को पनिशमेंट होरेन मतंग दुम लाक्चगे अदो मसुम मजिंगसे अखोइ खरा वखल तामिनर कांदा अखोइ पुंजिननरगा अखोइ लोमी जिंगजे पुलप कंदबा यादे अखोइगी लोफम जे कंदबा यादे हाइबगी जॉइन कनोमा संजन बिनरगा अखोइ लीगल साइट अखोइगी साइट सु नमजम ओतें पांगजगे पीएल थाबदो ओरो एनी कोर्ट की केनो तो मतम दसु अखोइ तौजगे हाइबो फम थमजगे ओके याम फजा होम थम्बे आई मरक्स दा अटेंड ब्रेम तंग लमजगे ब्रेक की मतुंग दा मोगी मखा तना कोइ तोंगान दोन मखा तना कोइ इशू सिंग खनजगे चेरेक्स दा कोइ अटेंड ब्रेम तंग लमजगे ब्रेक की मतुंग दा महंजगे Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thangnariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu खंगहनजबा थासगी कुनिपानदा उरिपोक कांगचुप रोड ऑटो मेगा डीजल एसोसिएशन उक्रमदा लिंखटखिबगी 12 सुबा फाउंडेशन देगी थौरम पांगथोकजरगनी मसिगा मरी लेनना एसोसिएशन असिना सर्विस तौरिबा टाउथोंग थरोइजम लाइरेनकाबी संजेनबम तेरा उरग कदांगबन खारम बैथेल मयांग लांगजिंग फुमलौ मना इंखोल लाइंगमखुल आखाम क्वाक्सिफाई लमसांग लाइरेन सजिक अमदी कौत्रुक की ओइना नुमित असिदा गाड़ी वरा लौदना मियाम गी सेवा तौजरगनी मरम अदुना एसोसिएशन असिगी ड्राइवर सिंगना नुमित असिदा मियाम गी सेवा मपुंग फाना तौबा ngamnaba कॉर्पोरेशन पीबीओ हाइना निंगसिंगजरी खंगहनजरीबा सलाइंगंबा लाइफ्रम सेक्रेटरी जनरल उक्रमदा ब्रेक की मतुंगदा मैम तराम ओक्सरी आई ताव हेमंत लाचगे ताव मरुइ नंग साइडी खनरिबा सिंगे टोंगान टोंगा पॉइंट ऑफ व्यू मैम बुथोक पिग्रे हौजिक लाइव वफम सिंगे को एनी डेवलपमेंट की लाग बाय बताय अखोय फॉर एग्जांपल अखोय एयरपोर्ट चौथुरपगी मतंगदा अखोय टोंगानबा लम मैम लौसन गिबा एट द सेम टाइम अखोय यूरेम की पावर हाउस सानबगी मतमदा अखोय लम मैम लौसन गिबा मैम सु यावनी अदना एनी डेवलपमेंट प्रोग्राम लाग इवन सी अखोय की रेलवे की लाई मैम लाई को सिना लाब मतम सिदा अखोय प्रजा सिंसी करम हाइना तौगदगे अखोय सी लाग तारगदी अखोय कमाइन थेंगनगदगे हाइबना चिंगबसिंग असि अखोय खंगनबसि मथौ ताबरन खले स्वाइसिदा अखोय एकसिना पीरिबा अदुगा प्रजासना खंगब दरकार ओरिबा मैम सिंगसे पुन तामिनदगदी अखोय जाहाइबि गुदवाइना चाहि 10 कुनि मतुंगददी अखोय लौबम सिंगसि
ꯂꯩꯁꯤꯜꯂꯛꯇꯕ ꯄꯣꯠꯊꯣꯛ ꯋꯥꯁꯣꯛ ꯋꯥꯠꯂꯛꯄ ꯃꯤꯁꯤꯡꯗꯤ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯣ ꯑꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯩ ꯂꯩ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯛꯄꯤꯗꯨ ꯆꯨꯝꯃꯤ ꯔꯦꯜꯋꯦꯒꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯝ ꯂꯧꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯂꯧꯕꯨꯛ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯔꯤꯡ ꯔꯣꯗ ꯑꯃ ꯁꯦꯝꯅꯤ ꯍꯥꯏꯔꯤ ꯃꯁꯤꯁꯨ ꯂꯧꯕꯨꯛꯅ ꯑꯅꯝꯕ ꯇꯧꯏ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯡꯁꯤꯗ ꯈꯔ ꯆꯥꯎꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧ ꯌꯥꯒꯦ ꯑꯗꯨ ꯌꯦꯡꯅꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯥꯅꯕꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯅ ꯆꯥꯅꯅꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯀꯩꯅꯣꯁꯤ ꯂꯝꯕꯤ ꯑꯃ ꯀꯩꯅꯣ ꯅꯥꯀꯜ ꯑꯃꯒꯤ ꯁꯤ ꯐꯨꯠ 50 ꯄꯥꯛꯀꯅꯤ ꯃꯤꯇꯔ 50 ꯄꯥꯛꯀꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯄꯣꯠꯁꯦ ꯈꯔ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯌꯥꯡꯈꯩꯅ ꯌꯥꯒꯗ꯭ꯔꯥ ꯑꯃ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯈꯔꯁꯨ ꯌꯦꯡꯅꯕ ꯑꯃ ꯆꯨꯝꯃꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯁꯤ ꯆꯥꯎꯈꯠꯄꯁꯤ ꯊꯤꯡꯉꯝꯄꯣꯟꯇꯦ ꯆꯥꯎꯈꯠꯄꯁꯤꯗ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏꯁꯤꯗ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯅꯦꯅ ꯍꯥꯏꯔꯣ ꯂꯤꯡꯅꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯂꯝ ꯑꯦꯀꯔ 200 ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯤ ꯇꯥꯕꯅꯦ ꯒꯃꯦꯟꯒꯤ ꯃꯤꯌꯥꯝ ꯀꯥꯟꯅꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤꯗ ꯍꯧꯖꯤꯛꯀꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯀꯟꯖꯥꯔꯕꯦꯁꯟ ꯑꯣꯐ ꯄꯦꯗꯤ ꯂꯦꯟ ꯑꯦꯟड ꯋꯦꯠꯂꯦꯟ ꯑꯦꯛ 2014ꯗ ꯌꯥꯎꯔꯤꯁꯤ ꯃꯥꯅ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯁꯤꯗ ꯌꯥꯎꯔꯤꯁꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯁꯥꯅꯤ ꯍꯥꯏꯔꯕ ꯑꯗꯒꯤꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯁꯦꯝꯅꯤ ꯍꯥꯏꯔꯕ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯃꯩ ꯂꯩꯅꯕ ꯂꯩꯔꯒꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯅꯤ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯒꯃꯦꯟꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯒꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯅꯦꯕ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯅꯤꯡꯕ ꯑꯃꯇꯪ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯛꯁꯦ ꯃꯁꯤꯅ ꯈꯔ ꯑꯩ ꯀꯣꯟꯅꯕꯨ ꯆꯠꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏꯅ ꯂꯦꯟ ꯌꯨꯁ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯇꯕ ꯁꯨꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯍꯧꯗꯕꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯅ ꯄꯨꯂꯞ ꯃꯥꯡꯉ ꯂꯨꯞꯄ ꯂꯩꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯒꯗꯕꯅꯦꯕ ꯃꯁꯤ ꯃꯊꯪ ꯂꯩꯕ ꯒꯃꯦꯟ ꯑꯃꯗꯤ ꯆꯪꯉꯤ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯤ ꯀꯔꯥꯏꯋꯥꯏꯗ ꯂꯩꯅꯤ ꯗꯦꯟ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯅ ꯀꯗꯥꯏꯗ ꯑꯣꯏꯅꯤ ꯑꯗꯒꯤꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯅ ꯀꯗꯥꯏꯗ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯨꯜꯒꯨꯝꯕ MUꯒꯨꯝꯕ ꯂꯩꯕꯁꯤꯡꯁꯤ ꯃꯥꯏ ꯃꯐꯝꯁꯤꯡꯁꯤ ꯂꯣꯏ ꯇꯣꯈꯥꯏꯅ ꯊꯝꯒꯗꯕꯅꯦꯕ ꯃꯁꯤꯅꯦꯕ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯈꯤꯇꯪ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯔꯤꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯡꯒꯥꯄꯨꯔ ꯇꯧꯔꯤꯁꯤꯅꯤ ꯂꯣꯏ ꯂꯩ ꯁ꯭ꯀꯨꯜ ꯂꯩ ꯏꯟꯗꯁꯇ꯭ꯔꯤ ꯂꯩ ꯂꯣꯏ ꯃꯤꯒꯤꯗꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯦꯟ ꯌꯨꯁ ꯄꯣꯂꯤꯁꯤꯁꯤ ꯁꯦꯝꯃꯀꯥꯟꯗ ꯂꯩꯔꯒ ꯇꯧꯔꯤ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯨꯗ ꯂꯧꯁꯨ ꯂꯣꯏ ꯎꯏ ꯁꯤꯅꯦꯕ ꯂꯥꯛꯏ ꯑꯩꯈꯣꯏꯗꯤ ꯀꯥꯏ ꯁꯥꯔꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯕꯨꯛ ꯂꯩꯔꯝꯃꯅꯤ ꯍꯦꯛ ꯂꯧꯕꯨꯛ ꯃꯌꯥꯗ ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯕꯤꯜꯗꯤꯡꯗꯨꯃ ꯂꯩꯔꯒꯗꯤ ꯑꯗꯩ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩꯁꯜꯂꯝꯃꯅꯤ ꯍꯦꯛꯇ ꯇꯧꯔꯤꯁꯤꯡꯁꯦ ꯆꯤꯡꯒꯤ ꯂꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯑꯩꯈꯣই ꯁꯣꯛꯂꯛꯄ ꯑꯃ ꯆꯪꯉꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯂꯝꯁꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯂꯧ ꯂꯧꯐꯝ ꯃꯌꯥꯏꯗꯨꯗ ꯌꯨꯝ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯝ ꯇꯥꯔꯛꯀꯦ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯦꯕ ꯑꯗꯨꯝ ꯁꯤ ꯊꯤꯡ ꯌꯥꯄꯣꯟꯇꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯒꯃꯦꯟ ꯑꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯃꯥ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯥ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯑꯦꯛ ꯑꯃ ꯆꯠꯅꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯛꯁꯦ ꯃꯈꯥꯗ ꯍꯧꯖꯤꯛ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯡꯁꯤ ꯃꯤ 50,000 ꯁꯣꯛꯀꯅꯤ ꯍꯥꯏꯔꯣꯅꯦ 50ꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯁꯣꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯒꯃꯦꯟꯅ ꯑꯦꯛꯁ ꯆꯠꯅ ꯉꯝꯗꯣꯔꯤꯕ꯭ꯔꯥꯕ ꯃꯣꯏ ꯀꯌꯥꯝ ꯂꯤꯡꯗꯣꯔꯤꯒꯦꯕ ꯌꯥꯄꯣꯟꯇꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯂꯦꯟ ꯌꯨꯁ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝꯁꯦ ꯀꯩꯗꯧꯒꯦ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯇꯥꯔꯁꯤ ꯕꯥꯔꯅꯤꯁꯤꯡꯗ ꯇꯥꯒꯦꯔꯥ ꯑꯃ ꯇꯥꯒꯦꯔꯥ ꯀꯔꯥꯏꯋꯥꯏꯗꯅꯣ MLRA ꯁꯦꯝꯗꯣꯛꯀꯦꯔꯥ ꯈꯣꯠꯇꯣꯛꯀꯦꯔꯥ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯇ꯭ꯔꯥꯏꯕ ꯃꯌꯥꯝ ꯀꯟꯅꯅꯕꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯈꯔ ꯀꯣꯝꯊꯣꯛ ꯀꯣꯝꯁꯤꯟ ꯇꯧꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯇꯥꯔꯦꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯡꯃꯤꯁꯨ ꯋꯥꯈꯜ ꯇꯥꯕ ꯇꯥꯏ ꯇꯝꯃꯤꯁꯨ ꯋꯥꯈꯜ ꯇꯥꯕ ꯇꯥꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯃꯌꯥꯝꯁꯤꯡꯁꯤ ꯃꯇꯝꯗ ꯄꯥꯠ ꯂꯩꯔꯝꯃꯤꯅꯤ ꯀꯩꯁꯥꯝꯄꯥꯠ ꯄꯥꯠ ꯑꯣꯏꯔꯝꯃꯤꯅꯤ ꯄꯥꯠ ꯀꯥꯏ ꯆꯠꯂꯒꯦ ꯁꯤꯅꯤ ꯋꯦꯠꯂꯦꯟ ꯀꯟꯕ ꯍꯥꯏꯗꯣ ꯀꯥꯏ ꯀꯟꯗꯣꯏꯅꯣ ꯁꯤꯗ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯂꯧ ꯎꯕ ꯌꯥꯕ ꯂꯝꯗꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯅꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯅꯦ ꯂꯩꯅꯔꯤꯁꯤꯡꯁꯦ ꯌꯨꯝ ꯁꯥꯟꯅꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯒꯤ ꯍꯧꯅꯅꯤꯀꯣ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯅꯠꯇ꯭ꯔꯒꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯣꯏ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯣꯏ ꯇꯣꯔꯕꯥꯟ ꯃꯌꯥꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯟ ꯇꯥꯟꯅꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯏ ꯏꯁꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤ ꯁꯤꯒꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯗꯨꯔꯒꯗꯤ ꯃꯣꯏꯒꯤ ꯂꯧ ꯇꯥꯒꯗꯧꯔꯤꯕ ꯈꯨꯟꯗꯥꯒꯗꯧꯔꯤꯕꯗꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯅꯪ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯌꯥꯔꯣꯏ ꯄꯣꯂꯤꯁꯤ ꯁꯦꯝ ꯇꯥꯕꯅꯤ ꯌꯨꯝ ꯁꯥꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨ ꯀꯥꯏꯗ ꯂꯩꯗꯤ ꯃꯤꯒꯤ ꯌꯨꯝꯕꯨ ꯁꯥꯗ ꯌꯥꯒꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯒꯃꯦꯟꯅ ꯅꯣꯏꯒꯤꯗꯃꯛꯇ ꯌꯨꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯥꯔꯦ ꯃꯜꯇꯤ ꯁꯣꯔꯦꯁ ꯋꯥꯡꯕ ꯄꯣꯠ ꯑꯃ ꯁꯥꯔꯦ ꯁꯤꯗ ꯅꯪꯒꯤ ꯂꯨꯄꯥ ꯑꯁꯨꯛꯇ ꯅꯪ ꯂꯩꯕ ꯌꯥꯅꯤ ꯂꯩꯒꯗꯕꯅꯤ ꯃꯣꯏꯗ ꯁꯥꯒꯗꯕꯅꯤ ꯒꯃꯦꯟꯅ ꯁꯥꯒꯗꯕꯅꯤ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕꯗꯨ ꯀꯩꯗꯧꯔꯦ ꯕ꯭ꯂꯣꯛ ꯑꯃ ꯆꯟꯗꯣꯏꯅꯦ ꯑꯗꯨ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯂꯧꯗꯨ ꯀꯃꯥꯏꯅ ꯀꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯜꯂꯣꯏꯗꯣꯏꯅꯣ ꯑꯣꯐꯤꯁ ꯁꯥꯔꯦ ꯄꯥꯈꯟ ꯈꯜꯂꯒ ꯃꯣꯏꯅ ꯀꯜꯂꯤꯁꯦ ꯀꯌꯥꯝ ꯀꯟꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣꯕ ꯁ꯭ꯀꯨꯜ ꯁꯥꯔꯦ ꯄꯥꯈꯟꯗ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯧ ꯄꯔꯤ ꯑꯃ ꯀꯟꯁꯤꯜꯂꯝꯒꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯅ ꯃꯌꯥꯏ ꯆꯕꯨꯛꯇ ꯈꯔ ꯁꯥ ꯂꯩꯔꯝꯒꯅꯤ
ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯂꯦꯟ ꯌꯨꯁ ꯄꯣꯂꯤꯁꯤ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯗꯤ ꯊꯣꯛꯄꯅꯦꯅ ꯂꯧꯋꯦꯕ ꯃꯁꯤ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯅꯦꯅ ꯍꯥꯏꯔꯦ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤ ꯀꯌꯥꯕꯨ ꯇꯧꯕꯗꯦꯀꯣ ꯃꯆꯥ ꯃꯆꯥ ꯃꯤꯅꯤ ꯈꯔ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯤ ꯆꯥꯎꯔ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯕ ꯄꯣꯠ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯀꯩꯅꯣꯒꯤ ꯒꯦꯠꯋꯦ ꯏꯟꯗꯤꯌꯥ ꯑꯣꯏꯔꯤꯕꯅꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯛꯀꯥꯟꯗ ꯑꯆꯧꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯣꯏ ꯌꯥꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯈꯜꯂꯀꯥꯟꯗ ꯁꯤ ꯁꯦꯝꯍꯧꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤꯒꯤ ꯋꯥ ꯃꯪꯉꯤꯁꯦ ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯍꯥꯏꯅ ꯃꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯃꯌꯥꯝꯁꯤꯡꯁꯤ ꯀꯟꯅꯕꯁꯨ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯦꯕ ꯁ꯭ꯀꯨꯜ ꯄꯣꯈꯔ ꯀꯥꯏꯗ ꯆꯤꯡꯗ ꯄꯣꯈꯔ ꯀꯥꯏꯗ ꯆꯤꯡꯉꯥꯔ ꯊꯝꯒꯦꯔꯥ ꯃꯔꯣꯟ ꯂꯥꯡꯒꯣꯜꯗ ꯊꯝꯒꯦꯔꯥ ꯀꯥꯏ ꯊꯝꯒꯦꯒꯦ ꯊꯦꯡꯒꯨꯁꯤꯡꯗ ꯊꯝꯕꯤꯈ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤ ꯄꯨꯈ꯭ꯔꯣ ꯃꯐꯝ ꯆꯥꯅ ꯌꯦꯡꯕꯤꯈ꯭ꯔꯣꯕ ꯑꯗꯒꯤꯗꯤ ꯅꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯅꯕ ꯀꯅꯥ ꯂꯩꯒꯦ ꯁꯤ ꯃꯐꯝꯗ ꯇꯧꯔꯣ ꯄꯤꯊꯣꯛꯈ꯭ꯔꯣꯕ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯧꯐꯝꯗ ꯇꯧꯕ ꯌꯥꯔꯣꯏ ꯊꯤꯡꯒꯗꯕꯅꯤ ꯁꯨꯝꯕꯁꯤꯡ ꯊꯤꯡꯒꯗꯕꯅꯦꯕ ꯌꯨꯝ ꯁꯥꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯁ꯭ꯋꯥꯏꯗ ꯇꯧꯔꯁꯦꯅ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝ ꯑꯃ ꯁꯥꯖꯒꯦ ꯂꯝ ꯑꯃ ꯄꯤꯌꯣꯅ ꯑꯩꯅ ꯆꯦ ꯑꯃ ꯊꯥꯀꯥꯟꯗ ꯒꯃꯦꯟꯅ ꯃꯗꯨ ꯈꯟꯗ ꯌꯥꯄꯣꯟꯇꯦ ꯂꯣꯒꯤ ꯃꯤꯌꯦꯡꯗ ꯌꯥꯄꯣꯟꯇꯦ ꯃꯤ ꯃꯌꯨꯝ ꯁꯥꯖꯒꯦ ꯃꯤ ꯂꯝ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯗ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯝ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ ꯒꯃꯦꯟꯅ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯦꯠꯂꯤꯁ 20 ꯄꯤꯗꯣꯔꯤꯕꯅꯤ 20 ꯄꯤꯗꯣꯔꯤꯕꯅꯤ मधु मी कहोने रूरल ने काश्मीर ने आई युम संगे आई युम लेते आई लम पियो से थाबो कदोगे अदो पीदिया कोते कोर्स न कानी मा फंदोने गमेन पिया कनी अदो पीने थोराने काई दे स्वाइदा प्राइम लेन एरिया से मैं याम कोई में मानता मैं लेसले कदुगु नसिंदा अदु मा पोर्ट्स से सी अखोइना यामना गन्ना होनगदबदु होना होग्रे हजु होना बिरोसी साई मागी एरिया में आसु खाइदो पिरो मी तागनो सेनी स्कूल के एरिया न स्वान तौरसी स्माई तौरसी कमान तौरसी के लेपा के खंग माही मे आई तौर मैम तौरगा खना बिरोसीनी सिमा ई हाइनी अदगदि अखोइगी कनोसे ngасagi da magi exida yaurisi hagi mayam nadi khoigi yamna luna khana basu yawi ko aidi thugna luna khanda bam su yawi khanda badi keno kada ngасagi lamsi aina leigena aina lamsi aigi hojiki sig mana keno hajigi aigi lokham ai leidi yumse khoigi magi ena kanuki da khoigi Manipur Land Revenue and Land Reform Act 1960 sanabane ai di 60 mamangdagi aigi mafamse ai lejer mafamse phore lofumena lei phore lofumai lei ai tax se hingo lofumena thide aduga ai for father mangdagi ai di famda leirabane yumuina leirabane ado suma mayam ningse jo mu semde sikayano ai da nati ko mase paktak no leine agriculture land di kada ba aduga somda kamai leite ai sai ni ko phore lofumda yum mayam sai yum kadoi ran han sa ne to sai kaya man for father sai sawi mangni sar ko yum si posite akoi nakai am sengna government na fazana sabe to wala magi yum sina kayam kuira yum no school sina kayam kuira sara no kamai to no adu sina kamai to si khosi ge yeng je computerize kan da ai lejeri ba lamne to romani lamduna ka to mi mari thambira mani manga gi thambira mani adu su lai oi khaba sir ma ama adu ora ho do lupa lising tara ting kun ting ma khang de ko lawong sang de to ri ba men da de ko to ri adna kitang na kai semna lomi gi su yeng ma sinmi gi su yeng um change adai ga sai na sai to pusin jara ba da exida lopham se magi in ko lopham on ba ya ba pot ma yaw ri se machine ba yang noi te machine se taseng badi machine tawlo do pot ma ne ado pha thirga yani har ga di adu di no adu lopham kan ba te ai thamjage yam hom dambi patam slo se tama dara la chike tama maru in hazu si Manipur from ayambadani su leise khoi school me ama sa me ama tor ka hospital sa galai ai khoi swai chi da 2014 dagi di adu mamang da leiramba singar ga 2014 ni madung da di yaro dori bani aduna di akhoi ji kari to tai hana leiramba kampu sim se kon tor kampu sing tumgi laga yenga ga khoi bhap tan na thok dabra kamai to dai lomi sing su kai da ba aduga moi tori bising su kai da khoi kari to mathok tai lei da moi mon thambi Masih kan saya survival dah lah pun nak. Aduh survival policy dah lah pun dah. Survival tu faham dah baiklah business sector orang sangat lepas. Aduh industry sector orang sangat lepas sih. Masih aku raw material jauh tu bah. Aduh pot apa agriculture ka like apa activities dah jenis tu. Dong apa different activities sangat lah ibu pot sih. Masih aku ni thing baji. Muigi survival. Aduh muigi business pun mama alternative. Ama arrange mathuk tari adu masi ga iwai na akoi chida to buya ba industry je masi food industry na tana
ꯑꯇꯩꯗꯤ ꯊꯨꯗꯣꯛ ꯂꯩꯇꯕ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜꯗ ꯃꯗꯨꯒꯤ ꯄ꯭ꯔꯗꯛꯇꯤꯕ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯊꯨꯗꯣꯛꯅ ꯀꯥꯏꯔꯣꯏꯗ꯭ꯔꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯃꯥꯡꯍꯟꯕ ꯁꯤꯁꯇꯦꯝꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯂꯥꯛꯆꯔꯕꯗ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯤ ꯑꯔꯕꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯉꯁꯥꯏ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁ ꯑꯔꯕꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯔꯨꯔꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯕ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯀꯦꯄꯤꯇꯦꯂꯤꯁꯁꯤꯡꯁꯤꯅ ꯃꯗꯨꯗ ꯂꯣꯏ ꯂꯩꯍꯧꯕ ꯂꯩꯍꯧꯔꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯦꯕꯔ ꯑꯣꯏꯅ ꯋꯦꯖ ꯑꯥꯔꯅꯔ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯅꯦꯕ ꯂꯥꯛꯏꯁꯤ ꯃꯁꯤ ꯄꯥꯛꯅ ꯁꯟꯅ ꯂꯥꯛꯆꯜꯂꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯀꯟꯕ ꯍꯥꯏꯁꯦ ꯃꯁꯤ ꯉꯝꯃꯣꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤ ꯐꯖꯅ ꯀꯜꯂꯕ ꯄ꯭ꯔꯗꯛꯇꯤꯕ ꯐꯖꯅ ꯂꯩꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯐꯖꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯕ ꯑꯗꯨ ꯇꯧꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯅꯥꯎ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟꯗ ꯀꯌꯥꯝ ꯂꯥꯏꯔꯤꯛ ꯊꯕꯛ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯁꯨ ꯀꯔꯝꯕ ꯊꯕꯛ ꯀꯝꯄꯦꯅꯤꯒꯤ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯀꯔꯤꯒꯤ ꯇꯧ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯃꯗꯨꯒꯤ ꯍꯟꯖꯜꯂꯒ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯝ ꯇꯧꯒꯦꯅ ꯂꯥꯛꯆꯔꯛꯑꯦꯕ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭रेसिቭ ꯐꯥꯔꯃꯔ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯥꯔꯃꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯇꯥꯡꯉꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯇꯣꯂꯣꯞ ꯆꯥꯕ ꯃꯤꯁꯨ ꯂꯧ ꯎꯒꯅꯤ ꯑꯗꯩ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯃꯣꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯧ ꯎꯖꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯔꯥꯏꯠꯇꯣ ꯃꯗꯨ ꯀꯔꯇꯦꯜ ꯇꯧꯁꯤꯜꯂꯛꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯀꯅꯥꯅꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯀꯅꯥꯅꯣ ꯂꯧ ꯎꯕꯅ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯛꯁꯑꯞꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯤꯁꯥꯟ ꯁꯪꯘꯅ ꯂꯧꯃꯤꯒꯤꯗꯃꯛꯇ ꯂꯧꯃꯤꯁꯤ ꯁ꯭ꯃꯥꯔꯠ ꯀꯥꯔꯗ ꯄꯤꯕꯤꯌꯣꯕ ꯀꯩꯗꯧꯕꯩ ꯄꯤꯗ꯭ꯔꯤꯅꯣꯕ ꯂꯧꯃꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯌꯣꯕ ꯃꯁꯤꯐꯥꯎ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯅꯣꯕ ꯂꯧꯃꯤꯒꯤ ꯃꯔꯝꯁꯤ ꯀꯅꯥꯅ ꯃꯠꯂꯤꯅꯣꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯣꯏ ꯃꯠꯂꯦ ꯂꯧꯃꯤꯁꯤꯡꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯗꯨ ꯋꯦꯖ ꯑꯥꯔꯅꯔ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯁꯥꯟ ꯁꯪꯘꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯀꯩꯗꯧꯒꯦꯗ ꯑꯦꯒ꯭ꯔꯤ ꯂꯦꯕꯔꯁꯦ ꯃꯥꯁꯤ ꯐꯥꯔꯃꯔꯅꯦꯕ agricultural labor he or she himself is farmer ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯋꯦꯕ ꯃꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯇꯦ ꯑꯗꯨꯅ ꯐꯥꯔꯃꯔꯁꯤ ꯃꯁꯛ ꯈꯪꯕꯤꯗꯗꯅ ꯐꯥꯔꯃꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯦ 40% ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯄꯣꯠꯊꯣꯛꯇꯨꯅ ꯁꯔꯚꯥꯏꯚꯦꯜ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥ ꯑꯗꯨ ꯅꯠꯇꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯔꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯦꯟ ꯄꯋꯥꯔꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯁꯤꯟꯖꯜꯂꯛꯄꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯂꯧ ꯈꯥꯎꯔꯦ ꯃꯦꯆꯤꯟꯅ ꯈꯥꯎꯖꯜꯂꯛꯑꯦ ꯌꯩꯔꯦ ꯃꯦꯆꯤꯟꯅ ꯌꯩꯁꯜꯂꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯤꯡꯕ ꯐꯥꯎꯗꯤ ꯃꯦꯆꯤꯟꯅ ꯂꯤꯡꯖꯜꯂꯛꯑꯕꯅꯦꯕ ꯑꯗꯩ ꯈꯣꯏꯕ ꯃꯦꯆꯤꯟꯅ ꯈꯣꯏꯖꯜꯂꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯕꯔꯁꯤ ꯀꯔꯤ ꯁꯨꯗꯣꯔꯤꯒꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯀꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯥꯔꯃꯤꯡ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩ ꯂꯧ ꯁꯪꯒꯝ ꯑꯃ ꯄꯥꯟꯕꯁꯦ ꯑꯩ ꯈꯛꯇꯅ ꯅꯦꯛꯑꯝꯗꯦꯕ ꯏꯁꯥꯅ ꯈꯣꯏꯔꯅꯤ ꯑꯗꯒꯤ ꯂꯤꯡꯕ ꯃꯇꯝꯗ ꯈꯨꯂꯪ ꯆꯠꯅꯔꯅꯤ ꯑꯗꯒꯤ ꯄꯦꯡꯕꯁꯨ ꯈꯨꯂꯪ ꯆꯠꯅꯔꯅꯤ ꯃꯥꯒꯤ ꯑꯃꯨꯛ ꯄꯦꯡꯅꯤ ꯑꯩꯒꯤ ꯑꯃꯨꯛ ꯄꯦꯡꯅꯤ ꯑꯗꯒꯤ ꯌꯩꯕ ꯈꯥꯎꯕ ꯂꯣꯏꯅ ꯈꯨꯂꯪꯅꯦꯕ ꯊꯣꯛꯂꯛꯏ ꯄꯣꯠꯊꯣꯛꯇꯣ ꯃꯗꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯣꯁꯠ ꯐꯪꯉꯤꯅꯦꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯁꯦ ꯍꯟꯖꯜꯂꯛꯇ꯭ꯔꯒꯗꯤ ꯐꯥꯔꯃꯤꯡ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯨꯅ ꯄꯥꯏꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯜꯂꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯀꯟꯖꯦ ꯍꯥꯏꯔꯕ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯁꯤꯗ ꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯄꯋꯔ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯁꯤꯠ ꯀ꯭ꯔꯦꯗꯤꯠ ꯂꯤꯡꯀꯦꯖ ꯀꯟꯇ꯭ꯔꯦꯛ ꯐꯥꯔꯃꯤꯡ ꯁꯤꯁꯇꯦꯝ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯄꯨꯁꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ PDSꯀꯤ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯊꯣꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯖꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯑꯩꯈꯣই ꯍꯥꯔ ꯅꯨꯡꯒꯤ ꯀꯔꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯑꯣꯔꯒꯥꯅꯤꯛ ꯔꯣꯝꯗ ꯀꯟꯚꯔꯠ ꯇꯧꯔꯒ ꯀꯩꯗꯧꯕꯒꯤ ꯁꯤꯛꯀꯤꯝꯅ ꯉꯝꯃꯒ ꯃꯅꯤꯄꯨꯔ ꯋꯥꯏ ꯅꯣꯠ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨ ꯂꯥꯛꯑꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯃꯦꯔꯤꯀꯥꯅ ꯀꯩꯗꯧꯕꯒꯤ ꯊꯥꯏꯂꯦꯟꯗ ꯆꯦꯡ ꯑꯗꯨ ꯌꯥꯝ ꯇꯥꯡ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯁꯇꯦꯝꯁꯤ ꯄꯨꯁꯜꯂꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣ ꯇꯧꯅꯤ ꯑꯗꯨꯒ ꯑꯣꯅꯦꯕꯜ CMꯁꯤꯡꯗꯁꯨ ꯒꯣꯔꯃꯦꯟꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯗꯕलिꯡ ꯐꯥꯔꯃꯔ ꯏꯟꯀꯝꯁꯦ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯅꯤ ꯏꯔꯤꯒꯦꯁꯟꯁꯨ ꯃꯦꯟꯇꯦꯟ ꯇꯧꯔꯕ ꯗꯕलिꯡ ꯐꯥꯔꯃꯔꯗꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯑꯦꯗꯚꯣꯀꯦꯠꯇꯒꯤ ꯇꯦꯟꯇꯛꯄ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯑꯩꯈꯣꯏ PIL ꯊꯥꯕ ꯈꯣꯠꯄ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯕꯤꯔꯦ ꯇꯦꯟꯇꯛꯄ ꯂꯥꯁ ꯂꯥꯏꯟꯗ ꯍꯥꯏꯕ ꯇꯥꯏ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯕꯁꯦ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯁꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯀꯟꯕꯒꯤ ꯃꯊꯧ ꯇꯥꯕꯗꯨ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯀꯩꯅꯣꯒꯤ ꯑꯦꯛꯁꯤꯒꯤ ꯁꯦꯛꯁꯟ 18ꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯗ ꯃꯁꯤꯒꯤ ꯄꯦꯗꯤꯂꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯁꯟꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯆꯍꯤ 3ꯗꯒꯤꯅ 5 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟ ꯄꯤꯕ ꯌꯥꯏ ꯖꯦꯜꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ ₹50,000ꯗꯒꯤꯅ ꯂꯨꯄꯥ ₹2,00,000 ꯐꯥꯎꯕ ꯐꯥꯏꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯁꯤꯒꯤ ꯄꯦꯅꯥꯜꯇꯤꯗꯨ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯁꯤꯡꯁꯤꯗ ꯋꯥꯀꯠꯄꯒꯤ ꯑꯗꯨꯒ ꯑꯃꯗꯤ ꯀꯣꯔꯠꯇ
ꯆꯠꯂꯒ ꯃꯇꯝ ꯆꯥꯅ ꯃꯁꯤꯒꯤ ꯀꯣꯔꯠꯀꯤ ꯕꯔꯗꯤꯛꯇꯨ ꯂꯧꯍꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯂꯩ ꯍꯥꯏꯅ ꯑꯩ ꯃꯁꯤ ꯊꯝꯖꯒꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯦꯟꯇꯛꯄ ꯑꯃꯨꯛꯒꯤ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯃꯣꯠ ꯊꯝꯕꯤꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯄꯤꯜ ꯀꯩ ꯇꯧꯅꯤꯡꯕ ꯂꯩ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯥꯏ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗꯣ ꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝ ꯑꯃ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯂꯩꯍꯧꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗꯤ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯩꯒꯤ ꯃꯤꯌꯥꯝ ꯂꯩꯍꯧꯗꯣꯏꯅꯦꯕ ꯂꯩꯍꯧꯔꯤꯁꯤꯡꯁꯤ ꯈꯜꯂꯒ ꯑꯗꯨꯅ ꯋꯥꯈꯜꯁꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯣꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯅꯦꯜꯁ ꯑꯍꯨꯝ ꯉꯁꯤ ꯂꯤꯡꯕꯤꯔꯛꯄꯅ ꯌꯥꯝ ꯍꯦꯃꯟꯇ ꯑꯗꯨꯒ ꯑꯣꯖꯥ ꯀꯣꯔꯣꯉꯥꯟꯕ ꯑꯗꯨꯒ ꯇꯥꯃꯣ ꯗꯔꯥ ꯂꯤꯡꯈꯠꯂꯤꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝꯁꯤ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯂꯧꯃꯤꯁꯤꯅ ꯀꯩ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯒꯗꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅꯁꯨ ꯀꯩꯗꯧꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯡ ꯄꯣꯏꯟꯠꯁꯤꯗ ꯈꯟꯅꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛ ꯄꯦꯅꯦꯜꯁ ꯑꯍꯨꯝꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ